ꯑꯩꯅ ꯄꯣꯠ ꯊꯥ ꯆꯠꯀꯥꯟꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯊꯦꯡꯅꯔꯦ ꯁꯤꯁꯇꯔ ꯀꯥꯟ ꯄꯣꯠ ꯂꯥꯛꯄ ꯀꯩ ꯐꯥꯎꯒꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯣꯛꯇ ꯅꯨꯡꯉꯥꯏꯔ ꯕ꯭ꯂꯣꯛ ꯑꯃ ꯄꯨ ꯂꯥꯛꯑꯦꯀꯣ ꯉꯁꯤ ꯕ꯭ꯂꯣꯛꯁꯤ ꯀꯔꯤ ꯕ꯭ꯂꯣꯛꯅꯣ ꯃꯇꯝꯗ ꯑꯩꯅ ꯗꯦꯂꯤꯚꯔꯤ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯑꯩꯅ ꯁꯦꯝꯖꯔꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯇꯠꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯇ꯭ꯔꯤꯅꯣ ꯍꯥꯏꯅ ꯀꯃꯦꯟꯠꯁ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯁꯨꯝ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯅ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯅꯣ ꯆꯪꯕ ꯉꯝꯗ꯭ꯔꯦꯕ ꯌꯥꯝ ꯀꯟꯅ ꯐꯣꯀꯁ ꯄꯤꯁꯤꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯝꯗꯧꯇ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯂꯦꯞꯇꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯗꯦꯂꯤꯚꯔꯤ ꯆꯠꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠ ꯊꯥꯏ ꯑꯗꯒꯤ ꯑꯩꯁꯨ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈ꯭ꯔꯦꯗꯅ ꯉꯁꯤꯒꯤ ꯖꯒꯥꯁꯤꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯑꯣꯏꯗꯣꯏꯅꯦꯕ ꯉꯁꯤꯒꯤꯁꯤꯅ ꯈꯣꯡꯖꯣꯝ ꯁꯥꯔꯀꯜꯗ ꯑꯣꯏꯗꯣꯏꯅꯦꯕ ꯅꯍꯥꯟꯃꯨꯛ ꯊꯥꯒꯠꯈꯤꯗꯣꯏꯅ ꯊꯧꯕꯥꯜ ꯁꯥꯔꯀꯜꯗ ꯑꯣꯏꯔꯦꯗꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯤ ꯈꯣꯡꯖꯣꯝꯗꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁꯄꯨꯗꯤ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯄꯣꯠ ꯃꯇꯧ ꯀꯔꯝꯅ ꯊꯥꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌా ꯑꯃ ꯊꯦꯡꯅꯕꯗꯣ ꯉꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗ ꯎꯠꯆꯔꯛꯀꯦꯕ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯁꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯝꯃꯣ ꯑꯗꯨꯕꯨꯗꯤ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯕ꯭ꯂꯣꯛ ꯍꯧꯔꯁꯨꯀꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯑꯣꯐꯤꯁꯀꯤ ꯃꯅꯨꯡ ꯀꯩꯀꯩꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯑꯣꯀꯦ ꯃꯌꯥꯝ ꯀꯣ ꯑꯩꯁꯤ ꯌꯥꯎꯔꯤꯁꯤ ꯈꯥꯡꯕꯣꯛꯀꯤ ꯄꯣꯠ ꯌꯥꯎꯔꯦꯀꯣ ꯁꯤ ꯑꯩꯒꯤ ꯖꯒꯥꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯦ ꯑꯩ ꯖꯒꯥ ꯌꯥꯎꯔꯦ ꯁꯉꯥꯏꯐꯝ ꯌꯥꯎꯔꯦ ꯑꯩꯒꯤ ꯄꯣꯠ ꯉꯥꯛꯇꯅꯤ ꯄꯣꯠ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯒꯤ ꯌꯥꯎꯔꯤꯁꯤ ꯁꯉꯥꯏꯐꯝꯒꯤ ꯌꯥꯎꯔꯦ ꯁꯤ ꯌꯥꯎꯔꯦꯀꯣ ꯑꯩꯒꯤ ꯑꯗꯨꯒ ꯁꯤ ꯁꯣꯏꯒꯤ ꯄꯣꯠ ꯂꯩꯔꯦ ꯁꯤꯅ ꯁꯝꯕ꯭ꯔꯥꯝꯒꯤ ꯄꯣꯠ ꯂꯩꯔꯦ ꯇꯥꯃꯣ ꯂꯩ ꯂꯩꯔꯦ ꯀꯣ ꯑꯩ ꯍꯧꯖꯤꯛ ꯄꯣꯠ ꯄꯨꯔꯛꯄ꯭ꯔꯦ ꯑꯗꯣ ꯄꯣꯠꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯣꯠ ꯊꯥꯕ ꯍꯧꯔꯁꯤ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤ ꯌꯥꯝ ꯅꯣꯡꯁꯤꯁꯨ ꯌꯥꯝ ꯐꯠꯇꯦ ꯅꯣꯡꯁꯨ ꯌꯥꯝ ꯃꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯨꯛꯁꯤꯗꯤ ꯑꯁꯤꯁꯤꯅꯦ ꯑꯁꯤꯒꯤ ꯂꯨꯛꯁꯤꯗ ꯂꯩꯔꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯑꯩꯁꯦ ꯄꯣꯠ ꯊꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯀꯣ ꯅꯣꯡꯁꯦ ꯑꯗꯨꯝꯗꯤ ꯀꯟꯈꯠꯂꯛꯑꯦꯕ ꯑꯩ ꯏꯁꯥ ꯁꯨꯝ ꯆꯣꯜꯂꯤꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯇꯠꯇꯅ ꯍꯪꯕꯤꯔꯝꯒꯅꯦꯕ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝꯅ ꯋꯥꯕ ꯊꯕꯛꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯂꯩꯇ ꯂꯥꯏꯔꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯦꯜꯂꯤꯕꯅꯤ ꯅꯣꯡꯃꯁꯤꯗ ꯑꯩ ꯔꯦꯀꯣꯔꯠ ꯌꯥꯎꯔꯛꯇ꯭ꯔꯦꯕꯀꯣ ꯉꯁꯤꯁꯦ ꯑꯗꯣ ꯄꯣꯠꯇꯤ ꯊꯤꯟꯗꯕ ꯌꯥꯗꯦ ꯑꯁꯤꯒꯤ ꯄꯣꯠ ꯂꯩ ꯄꯣꯠꯁꯤ ꯊꯤꯟꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯤꯒꯤ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯔꯤꯛꯁ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯁꯥꯗ ꯅꯣꯡ ꯆꯣꯠꯂꯁꯨ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯊꯤꯜꯂꯦ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯅꯝꯕ ꯉꯝꯃꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯣꯡ ꯆꯣꯠꯂꯦ ꯍꯥꯏꯔꯁꯨ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯇꯥꯏꯃꯤꯡꯗ ꯆꯠꯂꯦꯕ ꯍꯥꯏꯗꯤ ꯃꯤ ꯀꯁꯇꯃꯔ ꯑꯃꯗ ꯄꯣꯠ ꯀꯃꯥꯏꯅ ꯊꯥꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯩ ꯃꯤ ꯑꯃꯗ ꯀꯁꯇꯃꯔ ꯑꯃꯗ ꯃꯤꯅꯤꯠ 5ꯗꯒꯤ ꯍꯦꯟꯅ ꯃꯇꯝ ꯀꯠꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯣꯠ ꯊꯥꯕ ꯅꯪꯉꯣꯏꯗꯕꯅꯤꯅ ꯉꯁꯥꯏ ꯄꯣꯠ ꯊꯤꯟꯗꯣꯏꯅꯦꯕꯀꯣ ꯁꯤ ꯄꯣꯠꯁꯤ ꯊꯤꯟꯗꯣꯏꯅꯦ ꯀꯁꯇꯃꯔꯁꯤꯡꯅ ꯉꯥꯏꯔꯛꯄ ꯃꯇꯝꯁꯤꯒ ꯌꯥꯝ ꯀꯨꯏꯅ ꯂꯧꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ 5 ꯑꯗꯨꯗꯤ ꯃꯌꯥꯝꯀꯣ ꯍꯧꯖꯤꯛ ꯄꯣꯠ ꯂꯧꯕꯗꯣ ꯑꯩꯅ ꯃꯌꯥꯝ ꯎꯠꯆꯔꯦꯗꯅ ꯍꯥꯏꯗꯤ ꯁꯪꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯁꯇꯃꯔꯒ ꯑꯩꯈꯣꯏꯒꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯊꯥꯕ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄ ꯉꯝꯗꯦꯕꯀꯣ ꯑꯩ ꯁꯉꯥꯏꯄꯨꯝꯗꯅꯤ ꯄꯣꯠ ꯊꯥꯔꯤꯁꯦ ꯃꯊꯪ ꯄꯣꯠ ꯑꯃꯨꯛ ꯀꯁꯇꯃꯔ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯁꯇꯃꯔ ꯑꯗꯨꯅꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯐꯣꯟ ꯑꯁꯤꯗꯒꯤ ꯏꯁꯀꯦꯟ ꯇꯧꯔꯁꯨ ꯏꯁꯀꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯄꯣꯠ ꯊꯥꯕ ꯌꯥꯗꯕꯅꯤ ꯃꯣꯏ ꯏꯁꯀꯦꯟ ꯇꯧꯔꯅꯤ ꯏꯁꯀꯦꯟ ꯊꯣꯛꯑꯅꯤꯕꯀꯣ ꯁꯨꯃꯥꯏꯅ ꯏꯁꯀꯦꯟ ꯇꯧꯔꯅꯤ ꯁꯤꯃ ꯏꯁꯀꯦꯟ ꯇꯧꯔ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯨ ꯄꯣꯠ ꯂꯥꯛꯄꯒꯤ ꯌꯥꯝ ꯍꯔꯥꯎꯅꯔꯦ ꯁꯨꯝ ꯃꯥꯒꯤ ꯄꯣꯠ ꯂꯥꯛꯄꯀꯣ ꯑꯣ ꯑꯝꯇ ꯂꯥꯛꯎꯅꯦ ꯀꯩ ꯐꯥꯎꯋꯦ ꯍꯔꯥꯎꯕ꯭ꯔꯥ ꯅꯪ ꯐꯨꯔꯤꯠ ꯂꯥꯛꯄ ꯀꯔꯤ ꯐꯥꯎꯋꯦ ꯀꯩꯝ ꯇꯧꯗꯦ ꯍꯔꯥꯎꯕ꯭ꯔꯕ ꯍꯔꯥꯎꯗꯦ ꯀꯩꯒꯤ ꯅꯪ ꯄꯣꯠ ꯂꯥꯛꯑꯦ ꯍꯔꯥꯎꯗꯨꯗꯤ ꯏꯆꯦ ꯁꯨꯝꯃꯜꯂꯣ ꯍꯔꯥꯎ ꯍꯥꯏꯌꯣ ꯍꯔꯥꯎꯗꯦ ꯑꯗꯨ ꯀꯞꯄꯣ ꯑꯗꯨꯗꯤ ꯃꯥꯌꯦ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯄꯨꯔꯥ ꯑꯁ ꯂꯝꯕꯤ ꯄꯨꯔꯥ ꯍꯥꯏꯕꯤꯅꯤ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯕ ꯖꯒꯥ ꯊꯦꯡꯅꯩꯀꯣ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯃꯥꯏꯌꯣꯛꯅꯔꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯁ ꯂꯝꯕꯤ ꯈ꯭ꯋꯥꯏꯗꯣ ꯏꯟꯕ ꯉꯝꯗꯕꯒ ꯌꯥꯎꯋꯦꯕꯀꯣ ꯁꯤ ꯖꯒꯥꯗꯁꯦ ꯌꯥꯝ ꯂꯝꯕꯤ ꯐꯠꯇꯕ ꯆꯪꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯪꯉꯤ ꯀꯣ ꯑꯩꯒꯤ ꯕꯤꯛ ꯐꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯊꯦꯡꯅꯔꯦ ꯑꯩꯅ ꯄꯣꯠ ꯊꯥ ꯆꯠꯀꯥꯟꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯊꯦꯡꯅꯔꯦ ꯁꯤꯁꯇꯔ ꯀꯥꯟ ꯄꯣꯠ ꯂꯥꯛꯄ ꯀꯩ ꯐꯥꯎꯒꯦ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯔꯝꯃꯦ ꯑꯣꯀꯦ ꯆꯠꯂꯨꯏꯀꯣ ꯃꯌꯥꯝꯀꯣ ꯑꯩꯁꯤ ꯍꯧꯖꯤꯛ ꯁꯉꯥꯏꯄꯨꯡ ꯄꯣꯠ ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯝꯕ꯭ꯔꯥꯝ ꯆꯪꯉꯦ ꯉꯁꯥꯏꯅ ꯅꯣꯡ ꯀꯟꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯀꯟꯅ ꯌꯥꯈꯠꯂꯦ ꯑꯗꯣ ꯃꯩꯁꯥꯁꯤ ꯄꯨꯕ ꯊꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ
ꯄꯣꯠ ꯊꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯥꯕ ꯆꯠꯂꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯣꯠ ꯌꯥꯝ ꯁꯤꯜꯂꯛꯇ꯭ꯔꯦ ꯄꯣꯠ ꯀꯨꯟꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯁꯤꯃ ꯊꯥꯔꯒ ꯃꯌꯥꯝ ꯄꯨꯖꯔꯛꯑꯒꯦ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯁꯤꯒꯤ ꯁꯝꯕ꯭ꯔꯥꯝꯒꯤꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯣꯝꯗ ꯀꯩꯅꯣꯝꯇꯪ ꯊꯥꯒꯦ ꯇꯧꯕ ꯃꯌꯥꯝꯀꯣ ꯍꯧꯖꯤꯛꯁꯤ ꯄꯨꯡ 3:40 ꯆꯠꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯗꯦꯂꯤꯚꯔꯤ ꯆꯠꯄ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯈꯪꯍꯟꯅꯤꯡꯗꯅ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯆꯥꯛꯄꯨꯗꯤ ꯆꯥꯔꯛꯑꯦ ꯆꯥꯛ ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯕꯅꯤ ꯆꯥꯛ ꯂꯥꯝꯃꯛꯑꯦꯕ ꯍꯣꯇꯦꯜꯒꯨꯝꯕꯁꯨ ꯂꯩꯇꯕ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯗꯒꯤ ꯍꯣꯇꯦꯜ ꯇꯧꯔꯒꯁꯨ ꯅꯨꯡꯗꯥꯡ ꯍꯥꯎꯔ ꯑꯗꯨꯝ ꯑꯣꯏꯌꯦꯗꯅ ꯑꯗꯨ ꯁꯦꯟ ꯇꯥꯟꯕꯗ ꯋꯥꯏ ꯍꯥꯏꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗꯣ ꯉꯁꯤ ꯑꯗꯨꯝ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯤꯡꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯄꯨꯡ 5:30 ꯇꯥꯗꯣꯔꯦꯀꯣ ꯑꯩꯁꯤ ꯇꯦꯟꯊꯥ ꯂꯩꯑꯦ ꯑꯌꯨꯛ ꯁꯝꯕ꯭ꯔꯥꯝꯗꯒꯤ ꯄꯣꯠ ꯊꯥ ꯂꯣꯏꯔꯒ ꯑꯩꯁꯤ ꯇꯦꯟꯊꯥ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯣꯠ ꯊꯥꯕ ꯂꯣꯏꯔꯕ ꯂꯩꯔꯦꯀꯣ ꯑꯩ ꯄꯣꯠ ꯊꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯣꯠ 2-3ꯕꯨꯗꯤ ꯍꯜꯂꯛꯑꯦꯕ ꯉꯁꯤꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯅꯦꯕ ꯌꯨꯝꯗ ꯍꯜꯂ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯕꯦꯗꯒꯤ ꯊꯦꯜꯂꯁꯦ ꯄꯩꯁꯥꯗꯤ ꯌꯥꯝ ꯇꯥꯗꯦ ꯉꯁꯤꯒꯤꯗꯤ ꯑꯗꯣ ꯌꯦꯡꯉꯁꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯌꯥ ꯇꯥꯕꯅꯣ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯤ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯥꯔꯛꯄ ꯄꯩꯁꯥꯁꯦ ꯁꯤꯅꯦ ꯌꯥꯝ ꯇꯥꯗꯦ ꯍꯣꯏ ꯖꯤꯄꯦꯗꯁꯨ ꯈꯔꯗꯤ ꯌꯥꯎꯔꯦꯀꯣ ꯂꯨꯄꯥ 1,100-1,300 ꯆꯥꯡ ꯇꯥꯏ ꯁꯤꯒꯤꯗꯃꯛꯇꯅꯦ ꯉꯁꯥꯏ ꯅꯣꯡ ꯆꯨꯔꯝꯃꯈꯩ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯦꯟꯅꯔꯤꯗꯣ ꯄꯣꯠꯁꯨ ꯌꯥꯝ ꯂꯧꯗꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯅꯕꯅꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ